Arambai News Guwahati Manipuri Pao Tabiri Basingbu Yan Hanumukta da Chingangbam Suzitrani na Kurumjari Hosing Asigi Samlapa Mariba Pao Sing Lowirase Lagliba Megitang Anida Assam Yauna Lebagasigi State Karagi Handak Pangthoki by Assembly Mikalgi Bot Masing Tigadaribane India gi TV channel sing da Hose COVID ki Maraks Dasu Adumag exit poll gi Pauna Waichaire Ngarang Lauthoki by exit poll sing adugi prediction chumde Mamangda Bihar dasu chumkidabani haina Assam Congress ki incharge Puripa Jitendra Singh na phongdorakle Grand Alliance na chama hena phangane amasong makhoi na soidana lengak semgane Assam da Grand Alliance ki lengak semlamlaba matung mahak Assam thadokani hairakre Nakalamparom da Assam da ngase COVID ki oriba phibam asigi dai Minister Himanta Biswa Sarma ni hairaduna mahaki mathakta section 302 gi makhada case pangadabani su hairakle Assam Pradesh President Pripun Borana su exit policy chumloi masidi Congress ta pressure pinanaba Congress ki vote thibada yawgadaba miyoi singi thajaba manghanabane michang sanga naiba semjin sajenba oithokloidaba prediction ni hairakle Charaksida AJP gi luchingba Adip Phukonasu exit poll singi laifau chumde harakibaga loinana Delhi dagi phamlaga tongan ba kanglup ki miyoi sing leiba Assam gi angka makhoina hotpa kidongai chumloi hairakle AJP na sit 15 dagi na 19 phawbugi manungda phangani haikibaga loinana yamdrabada sit 13 ta AJP na maramoiduna BJP maithigani su haire Panbayai exit poll Kudimakna Assam da regional party ani habdi AJP amasung Raizor Dolna Sid Amadagi Mari Faubugi Manungda Phangani Haike Maramaduna exit poll singdade Mikhal da regional party ani asigi mami amata tadabagum uwa phangli Nakalambarom da Guwahati gi Hangrabari da laiba Bajpai Bhavan da BJP gi exit poll su lauthokre State BJP President Ranjit Das na ngarang pikiba media group kaya gi laifau sing adu chummi natraga lali amata haikide adubo booth thaktagi pirakpa report ta semba BJP gi oiba exit poll lauthokladuna party asina mamangda letter mark natraga distinction phangani haikibagum BJP alliance na marphudagina marphumanga phawba phangani amukasu hairakre Masigi manungda BJP na humbudra, AGP na nipan amasung UPPL na sit manga phangani haire. Karbi Anglong da sit manga amasung Barak Tampak tagi BJP na sit taret phangani su haiki. Barak Tampaki sit sing adudi Ratabari, Algapur, Patharkandi, Silchar, Dholai, Udharbon amadi Lakhipurne. Asigi sumathakta chingnaningai oiba sit kunmathoi lei batadwa amasung rohagi phibam hogiksu tangdangba haiba ngamdre adubo pathachar kusi amasung sarbhoktadi soidana BJP na mai paklakani haiki ngasi Guwahati gi MMC Hospital da oxygen plant ama sangaraduna state asigi health minister Himanta Biswa Sarma na Assam da chahi 19 mathakki miyoi singi oina vaccine lakh manga center na pitharakre aduga miyamgi oina COVID vaccine lakh taret leisu hairaki Nakalamarom da Paumising na khudongchaba lauraduna Assam da CM kanana oigadoribano haina hangkiba wahangi pakhum piraduna minister asina kanagumba asmis amana CM oigani haina pakhum piramki Manipura COVID ki second wave ki chaitheng kangkhalak libasada mideng thamlaga CM N Biren na chair loduna ruling minister MLA singi bifam ama CM secretariat ta ngasi phamkhre Manipur ge assembly humphuda COVID care center amamam hangduna COVID anaba sing laying nabagi khudong chaba phanghanaba khanakhe center sing asigi mathau daba doctor nurse paramedical staff sing magi kendra gi MLA sing amadi DC sing na kupna khanaraga bifam thokpa Nomugi kusuman piduna tabak hapnanabagi matangdasu khanaki haire Rimsta hojik COVID positive orba miyo yankhai manga layengduna leire adubo hospital asigi doctor nurse amasung staff kaya COVID positive oiba yarakpadagi hospital asigi OPD hangbangam loidabagi phibamda leirakle haire Hojik orakliba COVID ki laichirasida matam chana ana layengi thabak paikhat pangamnanaba amasung miyamna pau pirakpada khudong chananaba State COVID Control Room Fast MR Battalion gi Bankit Hall da hangdokre COVID Control Room asida Doctor Amadi Officer Mapanna maroiba thogdang logadori COVID pandemic maraksida Assam lomdagi illegally Jiri Turel amasung Barak Turel lon na lanthoklaga Jiri Bamlomda changsilakpadagi Jiri Turel amadi Barak Turel Torban Paring security personnel singna ngarangdagi ngaksen ba hokre
District asigi SP gi lamjing makhada motorboat ani sinaduna jiri turel amadi barak turel da ahing nungtil khaktana patrolling chatuna ngak senbagi thabak kanna chathari Charagasida ngarang ayuk nupi taruk yauna miyoi tara taruk jiribam gi kamrangada jiri turel landuna kasardagi lona changlakpada jiribam police na phare COVID test to honbaga loinana ILP kaklaga jiribam gi executive magistrate ki mamangda puthokthuna fine thihalabagi matung masagi state Assam da amuk halanki aikoigi paumina phangba paugi matungina Jiribam District Administration amasung District Health Society anina chathariba April 13 dagi horakiba nationwide special vaccination drive Jiribam dasu maipakna chathari hairi hayeng megi tangamadagi masagi chahi 19 mathakki miyoi singsu COVID vaccine kaplagani hairi ngasi phawbada Jiribam gi punna nupa nupi health worker amadi frontline warrior chorakna isingamaga chatret yankhai humdoida COVID vaccine kapthokre Jiribam Kendra gi manung chana Algapur dagi ningsing khun taba PMGSY gi makhada semliba lambi asi quality maintain tawdabadagi Young Star Club na ngasidagi thabak lephankhre Leibak mathak amasung napi mathakta koilas thabasi lepiyu makha tana yanaba ama purakchiba fawba thabak suba lephanki gadabani aduga lambi sembagi equipment singsu pukhiba yaroi haina club ki maikei dagi khanghalakli Ngarang numidang Kangpokpi district ki Cycle subdivision gi manung channa Lungtin village talaiba Kuki Revolutionary Army KRA gi Army Chief Jangin Waite gi yumda masak khangdaba khulai paiba miyoi kharana laklaga bodyguard ka konana Army Chief ase nongmai kaptuna hatlamle Police na thodog asigi matangda thi humbasu chathaba hokre Kobru Laifhamlen asibo protected site oina lauthokpinaba loidana Laifhamlen asi kannanabagidama Kobru Laikhada lariba laisang mai thabada chenaba sing cherak piba Kangpokpi police na phakiba singi mathakta FIR panba Kangpokpi reserve area forest ta khundar salakpa sing tapthoktuna Kobru kanba Reserve Forest area gi square mile tarahumdoi nakhai sengna thamba amadi laifam sing historical monument ek ki makhada protected area oina lautho u haina umang lai kanba apunba loop ukalna lenga ki marilinaba authority singda hairakli Megi tang ama malem gi sinmi singi numitna lakpada chanura lamchinglen kanglai park CLK na lamdamasida lariba sinmi singi mafam dai kai khumnaba utpagaloina na sinmi singi thodangbo thagat chabagaloina na sinmi khudimak ana ayek yaugdaba amadi chakotpa punsi amamam ohenbinaba thongni jari haina president CH Pakpina khanghalakli Kakching Higher Secondary School asi Manipuri Khamai kaida lariba mahiroi khwaidigi yamna laiba school ama oibata nathana ching amadi khungangi mahiroi kyana tamliba school amane school asigi oza mayang lambam braja binodo amasong khetrimayum megha chandrabo transfer tawbugi matangda thokiba order asi maram chade order adu athuba matamda kakpidrabade mahiroi singa khusamnaduna khongjang changsinaba sem saragani haina All Kakching Students Union gi INPR Secretary and Ronaldo Singh na thadorok pachirol amana khanghalakle Hojik Maharashtra da tamthina sokhaliba COVID ki tamthiraba double mutant Indian variant na maramoiduna Tripura da su COVID anaba ama laikhidre ngarang COVID detect tawkiba miyoi chamaga humphutaruki manungda taramari da anuba variant ase phangbangam Asumna state asida su COVID ki double mutant virus yorokpadagi health official singtanadana micham miyamna su mipaiba hongnarakre Ngasidi electronic media gi TV channel singda yamnamak tangna uba phanggadauba saktamama uba phangki Studio da news anchor singna live da hikik launa kaptuna news telecast tawki masi atai maramgi natte lebagasigi maming laraba senior journalist amadi TV anchor Rohit Sardana manung matam chadana ngasi ikhang khanghodana laikhidabadagini Rohit Sardana COVID positive oibadagi haukiba numit kharanigi mamangdagi hauna ICU da ventilator da laikanaduna leremlabagi matung ngarangdi khara phagatlamlabasu ngasi ayuk anganbada ikhang khanghodana heart attack tawbadagi laikhidabani Masagi chahi nipumathoi suraba Sardana G News ta chahi tarahumdoi leptana news anchoring amade tal thokke gumba popular debate show kaya host taromlabagi matung inglisingani tara taretta Aaj Tak TV channel da changkhibane Maki loinabi amasung machanipi ani lehori chayolamagi mamangda studio dagi live anchoring toramba miyamna pamnaba anchoresina laikhidabada lebagasigi president amasung prime minister nasu awaba phongdorakle
ꯆꯩꯔꯛ टाइम्स ऑफ इंडिया की सीनियर जर्नलिस्ट ओइना दिल्ली दा थबक तौरिबा आसाम की नीलाक्षी भट्टाचार्यसु कोविड नंबर मोइदुना ngasi ayuk anganbada प्रतीक्षा हॉस्पिटल दिल्ली दा लेखिद्रे नीलाक्षी की मपुरोइबा कल्याण बरुवासो असम ट्रिब्यून की दिल्ली की चीफ ब्यूरो ने महाक्सु कोविड पॉजिटिव ओइदुना लायिंगदुना लेरिबने बेंगल दसु शटडाउन लाउथोख्रे शॉपिंग कॉम्प्लेक्स मॉल अमदी दुकान सिंह थिंगलगने रेस्टोरेंट सिंगददी युम युम द चानरबगी पोलम सिंह थिनबा यागने तंगाई फदब पोलम सिंह योनबा दुकान सिंह तमक हांगने दुकान सिंह असि अयुकी पुंग 8 तगी पुंग 10 फाउबा अदुगा नुंगथिलगी पुंग 3 दगिना नुमिदांग वैरम पुंग 5 फाउबा हांगने अथिंगबा सि मथंगी ऑर्डर अमा थोक्ट्रिबा फाउबा चटनगनी हाइरे पनबा याय ngasi West Bengal da COVID ki anuba positive case lising 13 ki mathakta phangkibaga loinana COVID anaba 63 laikhitabagi pau lakle ningsingba yai ngarang khaktani West Bengal da assembly mikhal loikhiba do Kanpur dagi yamnamak pungning nungsiningai oiba thodok ama thokpagi pau lakle मरैबा की दमक मथवाई थादोकपा कीदना लान याउखिबा कारगिल की हीरो रिटायर्ड मेजर दुबेना कोविड नानारबा मचानुपाबु अरोइबोइना अमुक्तंग येंगजनबा होटनबगी मतांगदने हॉस्पिटल अथॉरिटीना मचानुपाबु उनहनबगी अयाबा पीकिदबता नतना PPE किट पीदबदगी मपासेना तेंगथाना ओइना कपखि अदुबो मीडिया चैनल अमना मतेंग पांगदुना PPE किट पीदुना मपासेना मचानुपागी अरोइबा सक्तम येंगबा फंगजखि ऑक्सीजन वाटपगी अवाब मायोकनरिबा इंडियादा अपिक अपिकपा हॉस्पिटल अमदे नर्सिंग होम सिंगदा मरोइना ऑक्सीजन वाटपगी अवाब मायोकनरी हारिबा नर्सिंग होम सिंग असिगिदी मसागी ऑक्सीजन प्लांट लेते ऑक्सीजन सिलिंडर की मथक्ता तांगजबने मरमदुना ऑक्सीजन फंगनरक्तबा मतम असिदा हेना खुदोंग थीबा मायोकनरिबा से अपिक अपिकपा हॉस्पिटल सिंग असिदने चैरगसिदा सुप्रीम कोर्ट ना दिल्ली दा ऑक्सीजन पीबगी मतांगदा सेंटर दा चपखलखरे दिल्ली ना हाइजरक चांग द सेंटर ना ऑक्सीजन करी मरम की दमक पीड्रिबनो हाइजरकलिबा चांग अदुगी तंखाई मुक्तंग पीरिबा करिगिनो हाइना वहंग कया हंगलखि अदुबो नाकल अमरोमदना दिल्ली हाई कोर्ट नदे दिल्ली लेंगाकना नाहाकी नागरिक सिंगी पुंसी कनबा ngamdre हाइकिबगा लोइनना हौजिक दिल्ली दा मायोकनरिबा ऑक्सीजन वाटपगी अवाबसी केजरीवाल लेंगाकी दायीने मखोइना सोइबदगी लाइथोकपदगिनी हाइरकले दिल्ली की लंगाक पारिबा आप पार्टी असिमकी फैमिली अमना दिल्ली दा केजरीवाल की लेंगासी फेलियर ने दिल्ली दा सेंट्रल रूल थंबियो हाइना यामनमक थमोई शोकना वकलखरे कोविड पैंडेमिक मरक्सिदा लेंगाकी असोइबा अरानबा सिंग मियामना सोशल मीडिया दा फोंदोरकपदा स्टेट अमतना मखोइगी मथक्ता FIR पानबा नत्रगा एक्शन लौखटपा यारोय हाइना सुप्रीम कोर्ट नंगासी लाउथोखरे मियाम की वाखलोन तासी अमदी मियाम की हाइनिंग हायनबदा अथिंग थमलोइसी हाइना जस्टिस DY चंद्रचूड ना कोविड कमरी लेनबा केस अमगी हियरिंग दा हाइखी सिख सिंगी वॉलंटरी ऑर्गेनाइजेशन खालसा इंटरनेशनल ऑक्सीजन फंगदबगी खुदोंग चादबा मरक्सिदा कोविड अनाब सिंग दा मतेंग पीबोइना मफम मफम दा ऑक्सीजन पीदुना लायंगबगी थबक चथरी ऑटो अमदी लनाई गाड़ी दा ऑक्सीजन कनेक्शन पीदुना हॉस्पिटल यौननबा अमदी अनाबगी फिबम फगतहनबा होटनरी चैरक्सिदा भोपाल दा ऑटो रिक्शा ड्राइवर अमना कथोकपगा लोइदना कोविड अनाबसिंगदा मतेंग पांगबगी पाव अमसु लाखली जावेद कौब ड्राइवर असना माकी ऑटो असी एम्बुलेंस ओंथोक्तुना कोविड अनाबसिंग लेमना हॉस्पिटल दा थिंबीबगी थबक तौरी माकी नुपीगी लिकोन काइथोकलगा माकी ऑटो असी एम्बुलेंस ओंथोखी सोशल मीडिया दा माकी कंटेक्ट नंबर असिसु पीदुना माकबु कंटेक्ट तौनबगी खुदोंग चाबा पीरी रिफिल सेंटर दा क्यू लेप्तुना ऑक्सीजन लौरी अदुगा अनाबसिंग दा मतेंग पांगली असुमना एम्बुलेंस फंगद्रबा फिबम लुरबा अनाबसिंग हॉस्पिटल यौहनबगी थबक तौरकलिबसे नुमित कुनिमुक सुरकलेसु हाइरे माइल कोविड सिम्टम मैनेज तौनबगी होम केयर टिप्स खरा लेंगाक नंगसी थादोरखरे कोविड सिम्टम हेक उबगा मिपाइरोइदबने मरमदि लनाई चेक्शन थोरांग खरा ngakna चटलबदि इसागी युम अनाबा अयाम्बा मैनेज तौबा ngami हाइरे अहानबदा युमदा मियोय अदु तोंगाना थमदुना पोथाहनगदबने अमसुंग इसिंग तोइना पिथकदबने लोइनना अनाबा दुगी ब्लड ऑक्सीजन लेवल अमदि टेम्परेचर चांग नाइना मॉनिटर तौगदबने लाइहो लेप्ट्रबा नत्रगा करिगुंबा SpO2 लेवल चादा मरफुतरानी थोइदगी हंथरकलबदे डॉक्टर गा खुदक्ता तानगदबने
ꯑꯅꯥꯕ ꯑꯗꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯇꯨꯅ ꯃꯇꯤꯛ ꯆꯥꯅ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯆꯪꯍꯟꯒꯗꯕꯅꯤꯁꯨ ꯍꯥꯏꯔꯤ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯔꯤꯄꯣꯔꯠ ꯂꯥꯛꯈ꯭ꯔꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗ 263, ꯅꯥꯒꯥꯂꯦꯟꯗ 213, ꯃꯤꯖꯣꯔꯥꯝꯗ 190, ꯁꯤꯛꯀꯤꯝꯗ 205 ꯑꯃꯗꯤ ꯑꯁꯥꯝꯗ ꯀꯣꯚꯤꯗꯀꯤ ꯑꯅꯧꯕ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯉꯁꯤ 3,138 ꯐꯪꯈ꯭ꯔꯦ ꯑꯃꯗꯤ ꯀꯣꯚꯤꯗ ꯑꯅꯥꯕ 23 ꯉꯁꯤ ꯑꯁꯥꯝꯗ ꯂꯩꯈꯤꯗ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯀꯣꯚꯤꯗ ꯑꯅꯥꯕ 5 ꯑꯃꯗꯤ ꯃꯤꯖꯣꯔꯥꯝꯗ ꯉꯁꯤ ꯀꯣꯚꯤꯗ ꯑꯅꯥꯕ 2 ꯂꯩꯈꯤꯗꯕꯒꯤ ꯄꯥꯎ ꯂꯥꯛꯂꯤ ꯄꯟꯕ ꯌꯥꯏ ꯑꯁꯥꯝꯗ ꯍꯧꯖꯤꯛ ꯑꯦꯛꯇꯤꯚ ꯑꯣꯏꯔꯤꯕ ꯀꯦꯁ ꯃꯁꯤꯡ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯦꯛꯇꯤꯚ ꯑꯣꯏꯔꯤꯕ ꯀꯦꯁ ꯃꯁꯤꯡ ꯑꯁꯤ 1,138 ꯅꯤ ꯅꯥꯒꯥꯂꯦꯟꯗ 1,268 ꯃꯤꯖꯣꯔꯥꯝꯗ 1,119 ꯑꯃꯗꯤ ꯁꯤꯛꯀꯤꯝꯗꯅ 1,192 ꯅꯤ ꯄꯟꯕ ꯌꯥꯏ ꯏꯟꯗꯤꯌꯥꯗ ꯉꯁꯤꯁꯨ ꯀꯣꯚꯤꯗ ꯀꯦꯁ ꯐꯪꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄ ꯂꯦꯞꯄ ꯂꯩꯇ꯭ꯔꯤ ꯀꯣꯚꯤꯗꯀꯤ ꯑꯅꯧꯕ ꯀꯦꯁ 3,43,000 ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯐꯪꯈꯤꯕꯒ ꯂꯣꯏꯅꯅ ꯔꯤꯀꯚꯔꯤ ꯔꯦꯠ ꯑꯁꯤ 38.33% ꯗ ꯍꯟꯊꯈ꯭रे महाराष्ट्र, कर्नाटका, छत्तीसगढ़, दिल्ली, तमिलनाडु, उत्तर प्रदेश, पंजाब, मध्य प्रदेश, गुजरात अमसुंग केरला यावना स्टेट तराना कोविड की हॉटस्पॉट लेबागसिदा ओइरी अपुनबा अनोबा केस की 465 दी हारिबा स्टेट तरा सिदगिने पुन्ना कोविड नंबर मोइदुना हौजिक फावबदा मियोय ngasiगी oina 3,939 लैखिद्रे अमदी पुन्ना लैखिदबगी मसिंगना 2,2,9,900 यौख्रे अरोइबदा ngasiगी तेंतकपा मरोइबा पाउ खरा भोट मसिंग थीगदबना मरम ओइदुना आसामदा मेगी तांग 2 ड्राई डे लाथोख्रे आसामगी अहलोरबा लेफ्ट की लुचिंगबा हेमेन दास मसायमना मकन्ना ngamdabadagi JNRC da admit तौख्रे हानगी अटॉर्नी जनरल सकनारबा जुरिस सोली सोराबजी कोविड पॉजिटिव ओइदुना लैखिद्रे मसागी चही 42 सुख्रे माकी लोइनबिदी कोविड नारंबदगी नेगेटिव ओइदुना फगलखरे सुप्रीम कोर्ट ना इंडिया की हेल्थ सेक्टर असी ब्रेकिंग पॉइंट लैरे हारखले उत्तर प्रदेश ता फुल लॉकडाउन ngasi नुमिदांगदगी लेबाक पोकपा नुमित की अयुकी पुंग 8 फावबा थमखरे दिल्ली की लेफ्टिनेंट गवर्नर अनिल बाइजालसु कोविड पॉजिटिव ओइरे महाक माइल्ड सिम्टम ने आइसोलेशन दा थमली दिल्ली की फिबम असिगी मतांगदा मयुमदगी मॉनिटर तौगनी हारखले बिहार की चीफ सेक्रेटरी अरुण कुमार कोविड नंबर मोइदुना पटना की हॉस्पिटल अमदा ngasi लैखिद्रे गवादा लॉकडाउन मेगी तांग 3 फावबा थमखरे असमदा नाइट कर्फ्यू मेगी तांग 8 फावबा सांगदोखरे हौजिक फावबदा चही 19 मथकी मियोय क्रोर 2.35 ना वैक्सीन कापगी रजिस्ट्रेशन तौरकली अदुबु स्टेट कयानदे मे अमदगी कापा होगदोरिबा सिगी वैक्सीन लैट्री हाइना क्लेम तौरखरे मसिगी मनुंगदा मिजोरम अमदी अरुणाचल प्रदेश यावरिबने गुजरात दी हयेंग मे अमदगी चही 19 मथकी वैक्सीन कापा हौरगने इंडियाना रेमडेसिविर वाइल लाख 3.5 इंपोर्ट तौरगने इंडिया लेंगाकना शेड्यूल्ड इंटरनेशनल कमर्शियल पैसेंजर फ्लाइट सिंग बैन तौबा मेगी तांग 38 फावबा सांगदोखरे शूटर दादी हारगना हेना खंगनबा शार्प शूटर चंद्र तोमार कोविड नंबर मोइदुना ngasi लैखिद्रे मसागी चही 35 सुख्रे Chinese President Xi Jinping na India ki Prime Minister da Cherolama irakladuna India na huzik mayok nariba awaba sida angamba mateng pangjage harakli Israel gi laifam Mount Meron da ngarang lai khurba lakpa Jew sing nesinabadagi nifumari laikhidre chamaga yankai mukna asoka panangkhre amade leiba kuntrana India gi COVID lana sida mateng pangani haibagi achetpa thajaba pirakli ngasi ga nadi Arambai News Guwahati da Manipuri Pao sandok chaba matang asta loisinjabaga loinana tabiriba singbo amkaso hanna khurumjari